Tongan Tonganba page kharagi posting collection tawduna miyamda thamjage ahanbo ina Kukiland 360 hairiba page asigi post khar khak lokhatjaraga miyamda thamjari Jiribam ki nungsapi ningthem khunauda AHAL1 yumda tumlingaida Kuki terrorist singna changlaktuna nomaina kaptuna Hatlamle hairi makataba details ngamina kisi haibaga loinana Jiribam ta maitai AHAL1 Kuki ani Kukiland Phangle hairi athawba singi damak lai khurambiu haiba wafam makatana fongdokle loktak mapau gi channel asibu puning thogot piriba subscribers singi mapamda wafam khara pungdokchari madude loktak mapau hairiba channel asi chayetnaba problem khara leibana maram oiraga matam khara video upload tawba ngamjadre madugi damak ngakpiu haijari makha tarakpadasu channel asi kakpayana leibana maram oiraga loktak mapau update chaiba anauba account amagi mating lawjaraga sangnaina update tawjaragani maram asina nungshiraba subscriber amadi loktak mapau bu puning thogot piriba khwai khibigna loktak mapau update chairiba anoba channel asibu subscribe tawbiduna miyamgi thogal mapung phana tawba ngamba oijagi haina ikok nona khurumjari anoba channel asi line phangnaba description da link pijari loinena sungsoi soidana subscribe tawbiramu kaidawnungda adongi tawbimal kawjaroi haiba wafam thamjari page asigi makata tharakpada yam maru oiba khongthang ama oina mapan suba amasung kungani thoi suba AR mahut chinkiba CRPF singi oiba nongthakta paiba drone kapthaba ngamba drone nam UAV jamming guns kaya Kuki singna attack torokani chingna bampham singda khinba hawkre hairi masigi khongthang asi handa Kuki militant singna drone taki bomb thadaduna attack torokpadagi misi mina yawbadagi paikhat khiba khongthangni state government na sok thaba naidana state amasung national security da sing narakpa sing thengnanaba matam punamakta sem saduna leiri haiba wafam thamnakli makha satharakpada AT gi luching purel korongama khuman gi PS tagi post amakak lokhotjaraga miyamda thamjage state force da laiba central force da laiba maitai masa sing nang paiba Khulai du puraklo ilaibak ipuruk kallasi haiba wafam phongdoragli makha satharakpada AT general headquarter gi PRO Rubin Mangang Khairakpang gi PS tagi post amakak lokhotjaraga thamjage Dukan kaithel punamak thingbiro school college thonglon biro yumthongi maitai khudingmak thokpiraklo sumaina sum laibadi yararoi atabi ama tawnarasi ai mang tharaga yekna bachcha ma lamba tawramlaga thawai thakibada kiba leite hauzik kapakpada leitabani sibu haunabra ahalsi nungaiti haiba wafam amakak thambirakli makha satharakpada iduning thau hairiba page asigi post kharkhak lokhotjaraga miyamda amuk lanthokchage Kabo Beli lamsidi maitai ga nagaga na ngakadabani Myanmar military junta na sulan manung asida nakhoi ngakchau Manipur gi lam oirambani haibani hauzik ngak haudana karong kanda ngak turino aikhoina lam ngaktana leiragadi Myanmar da democracy hanjilaglasu natraga machet khai khrasu aikhoi gi lam sarukni haiba adumadi kalaudrabani na nakhai sengdana lehuragani sinaga Myanmar ga thangnaba Kachin state San state ka loina EAOS singna control tawraga sinagi buffer zone oikre India gi buffer zone leiribro Myanmar manungda haibo hangli sin state to India government na Kuki thajilaga ngakhalu buffer zone oinanaba Sagang region ki India thangba Ningchi Torel Chinwin river di aikhogini sida amuk India na Kuki thajilaglaga maitai naga hananaba ona tainaba plan toba chumde aikhogi maitai leaders singna India government ki asoiba policy sing asi sumthoknanaba haiba ngamdri karigino haiba wahang hangli makhatana no words to express kilometer 3 sana target accuracy line rocket bomb kaplaklaba drone bomb thadaraklaba haiba si Manipur gi secretariat governor banglo CM banglo police headquarters amadi atai marketplace amata sep oidre haibani masi thoknanaba Manipur sakar amadi center na sizinabani makogi pali ngai bada waramlani kuiraroi babu baya singi pali su yoroklani Kuki na kablakliba Bom sing adu masina Congress ki masina BJP ki masina politician officer masina public ki haina thadadabani apan ba adu ki marai bagni phaba sangbasu ngamlamloi kiramni Kuki handle tawbagi niyom lali but chanaba haururaga loishinba hitrade but na nambani condemnation does not work only proactive and decisive action will work haibo pham thamle makhatana page asigi aroi boina post amakaka thamjage CIA gi classified documents phanglaba US Israel tagi donation pirakpagi proof lairaba phawba India government na tumin leiba Kuki singna drone tagi bomb thadarakpa long range rocket kapakpa phawba manakta leiba army central force tumin yenglaga leiba haiba se maitai sing achoba lan hauru haina invite tawbani haiba wafam thamlakli
Maka satarapda hi yai khomba news sairiba PSSC gi post kharkhak lokotcheraga aroi boina miyamda thamjage Chief Minister N Biren Singh na mayai tangba lawduna BJP lengak ta sagoliba MLA singi oiba mifam amma chaliba tha asigi tang manga gi nungchil pung ama taba matamda pangthokre hairi hairiba mifam aduda rulings MLAs punna yankai manga laiba aduda Kuki MLA tara khaidokkhraga nipu manga na sagolibani masida minister khara yauraga NPP amadi NPF yauraga punna MLAs kun khaktana mifam aduda saruk yaki hairi thokliba irang asiga mari lainana resignation tawnaba honarabasu ruling party da laidiba MLA sing masing sudabana maram oiraga phirep adu lobo ngamkhiji hairi adumoinamak mifam aduda saruk yahudaba MLA singda amuk hanna chirol thaduna ngasi chief minister gi office ta mifam phamduna makha tana lengak asi puminakhigadra natraga chief minister yauna MLA sing puna resign tawgadra haibagi phirep phawbolor pa yai hairi nakal amaromda center lengakna Chief Minister bu sindokpa suspended animation natraga center na state asibu control tawba ani asigi marakta amo oirakpa yana leire hainasu thajaba yaba pawgi likhul amana kangalakli haiba wafam thamlakli makha satharakpada compensation left out properties lands and structures owner association NCLPLSOA na lengak ta thamkiba demand ching adu thabakta onthorak tabana maram oiraga National Highway 37 Impal Jiribam lambi ngarang tagi hauraga pung humbudrani toigi economic blockade chathaba haukre hairi blockade asina maram oiraga Impal tamna potchai puduna lakpa gari kaya lambi da panduna leire hairi ningsingba yabadi association asina taliba demand ching asi tha asigi manga phawbagi manungda thabak ta onthokpiraknaba haijakibani adubu lengaki mekaitagi karigumba pakhum amata piraktabana maram oiraga economic blockade ki khongjang asi changsin bani haiba wafam asi thamlaga ngasigidi matang saida loishinjare